ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯗꯤ ꯂꯥꯜꯁꯦ ꯁꯤ ꯊꯣꯛꯄꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯌꯥꯅꯁꯨ ꯀꯥꯞꯊꯔꯦ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯀꯥꯞꯊꯔꯦ ꯍꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯔꯝꯗꯤ ꯂꯥꯜꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯁꯦ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯂꯤꯗꯔꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯆꯥ ꯃꯁꯨ ꯑꯝꯇ ꯌꯥꯎꯗꯕꯅꯤ ꯃꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯀꯗꯧꯔꯤꯁꯦ ꯄꯥꯀꯤꯁꯇꯥꯟꯁꯨ ꯑꯣꯏꯁꯅꯨ ꯏꯟꯗꯤꯌꯥꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯁꯦ ꯁꯤ ꯈꯛꯇꯅꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅ ꯑꯋꯥꯕ ꯅꯪꯗꯣꯏꯁꯦ ꯑꯗꯒꯤ ꯃꯁꯤꯗꯒꯤ ꯋꯥꯔꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯔꯕ ꯁꯨꯝ ꯆꯥꯎꯅ ꯊꯣꯔꯛꯑꯕ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯤ ꯑꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯇ ꯅꯠꯇꯅ ꯏꯀꯣꯅꯣꯃꯤꯛꯇ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯆꯝ ꯌꯥꯝꯅ ꯈꯪꯐꯝ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯁꯤꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯅꯁꯨ ꯀꯥꯞꯊꯔꯦ ꯅꯠꯇ꯭ꯔꯒ ꯄꯥꯀꯤꯁꯇꯥꯟꯅꯁꯨ ꯀꯥꯞꯊꯔꯦ ꯑꯁꯨꯛ ꯊꯨꯒꯥꯏꯔꯦ ꯑꯗꯩ ꯏꯟꯗꯤꯌꯥꯅꯁꯨ ꯊꯨꯒꯥꯏꯔꯦ ꯑꯁꯨꯛ ꯍꯥꯠꯂꯦꯅ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯃꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯔꯤꯕ ꯂꯥꯜ ꯑꯁꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯦ ꯇꯦꯕꯜꯗ ꯐꯝꯃꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯃꯁꯤꯗꯤ ꯅꯠꯇꯅ ꯃꯁꯤꯗꯩꯗ ꯃꯁꯜ ꯄꯨꯊꯣꯛꯅꯔꯒ ꯇꯧꯔꯤꯁꯦ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯣꯏꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯑꯋꯥꯕ ꯅꯪꯗꯣꯏꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯆꯝ ꯃꯤꯌꯥꯝꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄ ꯁꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯋꯥꯈꯜ ꯈꯔ ꯈꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯁꯤꯃꯛꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯔꯁꯤ ꯑꯗꯨꯝ ꯊꯣꯛꯍꯜꯂꯦꯀꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯅ ꯏꯟꯗꯤꯌꯥꯟ ꯂꯤꯗꯔꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯤꯗꯔꯁꯤꯡ ꯑꯦꯅꯤ ꯁꯥꯏꯠ ꯀꯨꯀꯤꯒꯤ ꯁꯥꯏꯠ ꯄꯣꯏꯁꯅꯨ ꯃꯩꯇꯩꯒꯤ ꯁꯥꯏꯠ ꯄꯣꯏꯁꯅꯨꯀꯣ ꯂꯥꯜꯁꯤ ꯊꯣꯛꯍꯜꯂꯦꯕ ꯑꯗꯣ ꯂꯥꯜ ꯊꯣꯛꯄꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯏꯃꯨꯡ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯔ ꯑꯅꯥ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯤ ꯃꯁꯤꯅ ꯑꯗꯨꯝ ꯃꯇꯝꯗ ꯃꯥꯡꯖꯍꯜꯂꯦꯕ ꯑꯗꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯂꯤꯗꯔꯁꯤꯡꯁꯤ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯂꯥꯜꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯂꯥꯜ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩ ꯁꯧꯒꯠꯄ ꯃꯁꯤꯗꯩꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄ ꯃꯣꯏꯅ ꯑꯁꯨꯛ ꯀꯥꯞꯈ꯭ꯔꯦ ꯑꯁꯨꯛ ꯍꯥꯠꯂꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯆꯪꯉꯦ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯛꯀꯗꯧꯔꯤ ꯁꯦꯜ ꯊꯨꯝꯗ ꯈꯪꯗꯦ ꯑꯁꯤ ꯑꯅꯥꯗ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯤꯆꯝ ꯃꯤꯌꯥꯝꯅꯦꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯠꯇ ꯁꯣꯛꯑꯣꯏꯕ ꯃꯣꯏꯗꯗꯤ ꯁꯤ ꯈꯪꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯄꯣꯁ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯊꯥꯒꯠꯁꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯁꯤ